ngase phongkiba tongan manipuri siphongsing amasum thokiba thawdo wathoksingdagi maruoibi I pausing meyamna thamjagi ahanbada kanglei-pak ki maira news ta ki lakusaraga Sindh English amadi Hindi khara ngang ba haibna lairik haibanati college phagaran si mission gi makhada college kunga mari da lupa crore 1.50 piragani chief minister Manipur lengana paikhalaklibi school phagaran si mission gi makhada nauna lenga ki school samaga kun hapsin duna housing mission sin school sanigani fu konsile madugi mathakta lamdam sigi college kunga mari hena phagat hanana ba anauba mission ama paikhale Hariba mission sigi makhada college singa duda lupa crores 1.50 piragani hena chief minister N Berena lakthokre wafam singarang moirang college ta pangthoki belengana paikhaliba college phagaran si mission haudokpaga loinana Manipur lengana paikhatpa tuan ba project sing sangaba madi ore uyum tambagi thoramda athoiba mithunglen gi warol piraduna chief minister N Berena haikibani magna makata na haikibada hauzik lamda masida thokliba thawdo wathoksinga si education watpadagini Sindh English amadi Hindi khara ngangba hai Sindh ngangba haibesing aduna lairik haibanati manung yauna uba ngamba mathoktai education mapung phana lairam labadi reserve forest project forest wetland amadi constitution gi wan thok khanglangmani adobu madu khangre maram aduna education watpana pau phaunaba ngamdabana wathok kya thulakle haiki CM na makhatana phungdo khibada BJP na kumja English ngani ga taraga tareta gi laingak pairakpa hek hawbadagi Health amadi education sector da akhanaba miyeng thamduna lakli maduna ahan boina lengan school phagaran si mission hawdoktuna kendra amamam digi school amamam khangatuna school humfu mission dugi makhara sangbat pauki madu mai pakpadigi anaw school humfu ama amuk konsenki housing mai pakle lenga ki school da mai roising lairik tambagi sangwa khalakli class 10 amadi class 12 ki parikya da arts amadi commerce da lenga ki school na position lo bangamle Housing school sing da mahiroi sing takpi tambiri wa oza sing training pibagum khangalaba college sing gi oza sing su mapal gi akhang ai sing kauduna training pibigi thabak chatharagani haki ngarang gi thawra madura minister TS Biswarjit minister Kwanthauzam Govindas awangbo Niumai TS Basanta Kumar Khasim Basum moirang kendra gi thongam santi amadi atai MLA sing su saryaki thawra maduga mari lainana minister college phagaran si mission gi ahan ba tanga ki oina khangalaba College ahum haibadi Oriental College, Imphal College amadi Moirang College ki principal singda work order sing kusanaki laingana paikat project sing miyamna kusanaki baga loinana nauna sagadaba project khara su ore uyum tamki loinana higher education department na puthokpa publication ahum su miyamda haunabi matungina phongki atopa pawmana more da duty tawduna laidiba Manipur police ki officer ahumda koki theory singna ambush tawnaba thawrang tawri haina social media ra sandorakle Manipur gi border town more da ing tappa phibam ama purakna ba amati law and order ngaknaba lairiba Manipur police ki senior SP combat colonel nectar sanjanbam retired taruk suba MR gi CO Balaram Haishnam amasum special ASP commando TS Krishna Tombi ahum ko ki terroristing na ambush tawna ba thawrang tawri haina thajabi aba pawgi likuna man hairi pawgi likuna sin hai ngasi no manini gi mamang na kuki terroristing gi awangbo thaki commander amana kuki terroristing gi unit 1 dagi na 7 phawgi sniper team sing da haidi pa Manipur police ki maming laira bo officer ahum sibu sniper rifle sijina duna khudong sabe hek phangbaga attack tawna ba order pi khrari wafam asi kuki commander aduna wireless set makhogi unit 1 dagi 7 phawba pi ki bo order ama Manipur police na intercept tawduna khangmangam khibene hari Phibam masida Moria da laidiba state force sing amari commander sing yamna mikup na hum sing na laibigi mathok tari hari hiram masiga mari lainana pauksi esina Moria border town na masagi mathok pangthoktuna laidiba special commando gi SP TS Krishna Tombiga phone wari sanaduna hangba matamna su social media ra thadorakliba wafam masi asumani wafam masi social media da viral oirakpadagi mark su khangmangamle maduna Manipur miyam khangnaba pauksi da mayek singna hapada kari su kaidi haina phongdoraki Magna makatari badi Manipur lengan ahen mamiyeng sang duna mari security gi section thorang lokat padegi hauzik tapna santi hanjalak pa hore pamda ba thawdo amata ngasi ngarang asida thokpa leitre numit khrani ki mamang ko ki militant singna state security force the ambush tokshilakhiba mafam adu sunga si satuna yengsiluki Manipur lengan lokholakliba ngak senbigi section thorang asibu thagat pa phongdoi miyamna lenga ki mating pangbiduna Manipur santi purakna ba khona minasi haibu wapam su phongdoraki Atopa pawmana kanglei-pak ki maira gi chief editor Wangkhemsa Samjai amadi hoyelan paw gi editor Danabir
Maibambu police na phajilubasi AICC na yaningdaba phongdorakli Manipur government na paumisingi maning tamba lehenduna makhoibu ngakpi senbigadabani Pawan Kumar Kanglai Paki Mairagi Sip Editor Wangkhemsa Samjaibu Haukiba December 23 Imphal Police na pharaba matung numit humni makhoigi custody da thajinkiba madi tha asigi manga hoyelan paugi Editor Danabir Maibambu Pawama Phonglui haibigi maral siduna Imphal Police na phajinduna police custody da numit humni thamjilubagi thawongbu All India Congress Committee gi Media and Publicity Communication Department gi Chairman Pawan Kherana Press Thadorakpa Sir Amana Yamna Akan Mamong Yaningdaba Phongdorakli Loidana Thawdu Osigi Matangna Amzu EGM Amadi PWF na Yaningdaba Phongdoktuna Laukiba Thawdangbu INC na Thakatpa Phongdorakli Seolasinai Editor Anibu Phajinbigi Thawdu Osi Indian National Congress INC na akan mamona yaningdi INC na thajai maduri paumising na masagi mathau pangthokpada akia khang yoholoidabani adobo Manipur gi BJP gi lenga na paumising na tungan ba SARS kya pisinduna press ki maning tambabu manganana bohonari masipuna masi Manipur lenga na haujuk Manipur gi lairiba tangdu laita adraba phibam sing kangluki irangi sarangna ba sidagi nanthokuna laiduna senba yana begini hari Seolasina makhatana hai Manipur lengana haujuk phajinduna leiriba khudak thadokadabani loinana paumisingi punsibu ngakpiduna masagi mathau pangthokpa aki akhang pidana paumisinga piriba masagi maning makha tamba right adu ikai kumnagadabani Modi lenga asina akhanaba paumi khara ki mathakta tamthiraba dragonil lokya Pansinduna press ki maning tambabu namthana bohonabada record lairaba lengani loinana Manipura kangluki irang thuanduna miyoi sani ki mathakta misi mina thuanduna miyoi lising amaga sam asu apanangan begi mathakta miyoi lising humpuga trerom lanjena duna lehliba si Modi gi double engine gi lenga asi gi asoibani haina maral siri atopa pawamana editor dana bir thadorakre social media ra paksana sandurakhiba lenga koiba maru eba pawama phonglui habegi maral siraduna Imphal numit khudingi phongba paukse huyelan pau editor Maibam Danabir thasigi mangagi ayukta Imphal Police Station gi team amana phajinkraba matung mari leinaba court puthoknaba matungda numit humni police custody da remand lauthakiba ado ngasi ayuk pung 10 tapa matamna mari leinaba court puthoklaba matungda court na bail thadorakre atopa pawmana Chief Minister N Biren ga Assam gi Chief Minister Himanta Biswa ga Guwahati da unaduna wari sanakre Manipur ki Chief Minister N Biren ngarang athing bada yumthang nariba Assam ki Chief Minister Himanta Biswa Sharma ka Guwahati da unaduna wari sanakre Assam ki Chief Guwahati da leiba official residence da unaduna wari sanakiba duda maru oina North East region ki security ki lakot kadaba section thorang ki thabak sing amadi sokot thorang pakhat kadaba thabak thoram sing gi maram da yamna kupna wari sanaki Wari sanabaduna Assam na khundaduna leiriba Manipuri singi yefanabi damak pakhat payaba thabak sing thauram gi maramda wari kaya sanaki haidi wafam asi Assam amadi Manipur gi Chief Minister ani na ngasi ayuk makoi ani gi X hanagi Twitter gi kuthangda tuan ba pungpham singda makoi ani unakhibagi photo singa loinana thadorakhiba korol amana phongdorakhibani amaromdana DIG Jogeshchandra na lusingduna kondong lairembi imagi phibam nauna sem sajinkre Mamang sa English nga kun go humdoi gi me ahum gi Manipura haurakhiba kanglup ani gi irang asigi manungsana ko ki militant singna bom amadi numai kapsinduna thugai bi gi thabak sa takraba more da leiriba ima konong leirem bi gi laisang nauna semjin sajin bi gi thabak sa takre ima kondok lairem bi gi laisang semjin sajin ki ba si haujuk more da leiriba Manipur police ki DIG education ragi lamjing makha ngarang digi hun state security force ki kangbuna semjin sajin ki bani Koki militant sing na thugai namba laisangi saruk sing semjin badana tana laisangi fencing sing nauna semjin duna rangna singwa thajinki laisangi manunggi amot akaya madi akoi mafam sing sit sengmagi thabuk sataki hiramasiga madi lainana DIG education rana pauksi siga wari sanaba matamda mahna phongdorakibadi Laibak santi ohenbagi damakta ima konthong lairembigi ati akai nanglaba laisang asi akoiba mafam sing state security force ki mekedigi semjin sajinbagi thabak satabani loinara ima gi laisang semjin sajinba sina Manipura ingtapa madi kang umasel gi marakta nungsi sanana amatu oina laminaba haibadu oira sanu haina subangna pauksi asida phongdorakhi atopa paomana Koki police na ima singda FIR palibasi athubu matamda handok tap tarabadi Manipur miyam ga loinana akan makhongjang sangsilagani Sanulaw Haukiba Janawari mari da kumbi kendra gi kumbi police station konba wangu sagang
Khodrak amadi Saitapur gi ima singda Kumbi police na FIR pali basi atuba matamda FIR handok ta batarabadi Manipur miyam loinana akan bakongjang sangsilagan haina salai apunba nupi lamjinglup Sanulal na phongdorakre ngarang singjamai singa makha maisnam laikai da leiba Sanulal gi office ta pangtokpa pau gi mifam amada Sanulal gi general secretary akoizam santina hai Kumbi gi ima singna thabak suringi matamda central force na laknarakpa तावदा नुंगाइरोदबा वहाई क्या सिसिनरकपा नुपी ओइबिगी इज्जत खुंगाउनबा पामदबा मितै नुपीगी सतनबी हाइबमा लैबनिना असिगुम्बा थबा असि तौबि यारोइ हाइदुना सेंट्रल फोर्सिंगा मुक्नबा थोकिबनि मसिना मरम ओइरगा कुमी पुलिसना इमाइबेल सिंगदा एफआईआर पालिबसि यानिंगदे ngasimak imaibel singde FIR palibadu laukthokpiu Manipurda lisangsina ihau kaya da saruk yaduna lakliba ima singda FIR panbi yaukidri ngasigi thawdo osina ahanmani loidana lamdam sida thokwaningdaba thawdo kaya thoklibasi Manipur lainga ana irangi mingda central force thamjilakpa sina tholakpani haina santina makhatana phungdokhi atopa pawmana kanagumana silhai telephone amadi sejeta selgi mating nirakpada pibiganu KYKL KYKL gi mingda kanagumana silhai telephone natraga sejeta sel gi mating nirakpada kanglei miyam na mating pibiganu haina aina thingraba lamdam sigi lahulup ama oiriba kanglei yawol kanalup KYKL gi secretary publicity and research ki thopuriba yaifabana kuyek piduna press thadorakpa sirol aman hairi sirol aduna makha taraklibidi KYKL na kanglei miyam dagi sel gi mating nijabada lup gi sel gi pukaida sel gi tengbang hapirakpa gi dama KYKL na kanglei sa singbu thaga sabaga loinana tawbimal khangbo usari lup asigi oina khudaktagi kanglei miyam dagi sel gi mating nijaba matamda L ingba deputy secretary finance KYKL na khuyek piba letter head oina satnaragani kanagumba singna L ingba deputy secretary finance KYKL gi letter head yaudana silhai telephone natraga sejeta selgi mating nirakpada PB kanu haina sukhangalakli amaramdana maitei pangalama Guwahati da sana bar ani ga kona na fari ngaranu midang Manipur gi maitei pangalama Guwahati da sana bar ani ga kona na government railway police amadi railway protection force ki kangbuna sathaba drive ta far hari sanaga kona na faraba maitei pangal asiki maming Atar Khan kawi mangondagi fogalaba sana bar ani gold biscuit adu gram 3.28 room haidi amaromda Tripura gi Sundari Express ta thibu humbigi thabak sathaba matamnasu miyoyama number 4 packet taruka kona na fare haidi draka kona na faraba miyoydugi maming Rabi Roy kawi Agartala dagini maki matakta case ama lakhotpaga loinana thijin humjin bigi thabak sathaba okra haidi amaromda ngaranu midang Assam gi Kamakya railway station da Rahul Das kauba miyama ainiya da bamona purak lupa lakh taragani thoirom gi medical equipment singa konana railway protection force ki kangbuna fare hari amarom dana kadangbawana kuki militant singna numai kapsilakre Imphal West District ki Lamsang Police Station ki manungsana kadangban gi maning thangba sarukta kuki militant singna ngarang numidang pung 13 makhairom taba matamda numai round ahumlom kapsilakra hari khunja singdagi phangba paw gi matuk ina noi kapsilakpa aduda khulngak liba khunja sing amadi state security force ki maikaidigi handuna numai kapki balati numai kapsilakraba matungna kuki militant singna singta ki sarukta source light kaptuna sarok sin tawduna laibadu uba phangki hairiba singi saro asida kuki militant sing kem saduna laide habisi Manipur lenga na sukhanglabani maduna mafam asida ki kuki militant sing asi athopa matamda lenga na takthokpiduna khunja sing ingna tapna laiba phangan biu haiba wafam su phongdorakhi amaromdana paumi singbu phaba punba tawba si makhoi gi hak matpaga pangkhakni ima sorojani lamdam asida paumi singna lauriba thaudang si yamna chawba thaudang amani masida paumi singbu phaba punba tawba si paumi singna pau phongbu thingjinba amadi makhoi gi hak thugaibaga pangkhakni haina ngasi Universal Mother Organization UMO gi president Moirangthem Sarojini na paumi singa unaba amada phongdokre mangna makhatana hai paumi singna lauriba thaudang si yamna thagali ngasi phawbada masagi awa ana thidana Thawai kubak ta haptuna mitna kong oihaliba print amadi electronic media ra thabak tawriba singbu maning makha tamhandaba haibisi yamna lebuk thibani aran ba ma phonglui haibigi namada paumi singbu phajin punsinbagi thabak yariba makai tawbigano asoiba aran ba kya yawrubu sumthokpagi matam ama piraba matungna section na phungna ba haibiyu haibu wapam makna phongdokhi ngasi Universal Mother Organization gi Moirangthem Sarojini na paumi singda khodol pot piduna paumi singbu ikai khumna busu utkhi haina su pau sida makhatana su palakli loshilakpu na yamna thajaningai oiriba paumana
India ki border manak nakna kananda Myanmar junta na airstrike chatharakda hari minor yauna civilian taraga mga ki mathakta sire hari hariba thagdo sing asi numaijin January ki tang tareta sarona ayu ki pung 8 minute yankhai ki manga rom taba matamda Indian border ki manak nakna lariba kanan hariba jaga asida Myanmar junta na airstrike chatharakibina hariba local sing asi search ki service attending tawri matamda hariba junta na airstrike si chatharakibani airstrike aduna search ta hit taraba matungda sarona miyoi taraga mangagi mathak civilian taraga mangagi mathakta minor yauna laikidre loina miyoi kunthra gi mathakta aso apanang lehena paus na pali kanan hariba si Asian Highway Tamu Township ta located tawi aduga jagana hariba khampat amasum baukan hariba anigi marakhida leibane sohairi hariba jaga si Tamu district headquarter digi sarona kilometer yankhai muk lapna hari loina incident site asi BP number 58 khampat amasum BP number 64 molsam gi marak thokpane hari mayam puna na update ngamine sena channel sigi meke degi su mayam na thamjari losilak poina paujal pausi digi to pawmna jersey amasum exercise book yen thokre seba barati amasum my home area gi miyeng makhara Bisnupur district la riba relief camp ni phuda leiba angang lising aniga March taruk jersey amadi exercise book sing yen thokre ngasi gi thoram maduda RSS ki jila Pasar Thaudam Ningthep Jila Karyawa Yengkokpam Priyasandra Jila Seba Pramuk Nongthongbam Bopendrop Jila Mahavidyalaya Vidyathi Pramuk Wangkhem Premjesu Saryaki Ado hausikoi di mayam pawak sisu matang ase lusinjarage amasu mayam puna anawa update ngamina saina su channel sigi meke digi myangi mafam dasu makata na thamjari